pau hauzik pairiba lengak asi puppet government oirabra haina CLP gi leader okram ibobina phongdokre Chahi asida railway report ki matung ina train accident tarani pan thokre ngasisu Chennai sub division da train accident thokpada asok hapan kaya yaukre amadi mi gichin men ba amasung fa aphaba idea pirakpa mioi singbo fana ba hotna lokapta thamba FIR tawbana santi puropa ngamloi haina MPCC ki president 𝐶𝐿 haikre Mayam Kurumdari Notice Window TV na Sandok Chaba Namidangi Manipuri Pau Meeting Tabiri Singbu Surbala Maidam Pamataram Okchiri Hauzik Miyam da Pau Macha Kaina Bizari Masi October gi tarik tara da Imphal gi Congress Bhavan da pangthokiba Nauna Congress Party da join tawrakraba Singbu taram na ukpa gi thauram haibadi reception ceremony of newly joined leaders from different parties to INC da CLP gi leader Okram Ibobina wafong kaya thamkhre Chindana war on drug haiba. Thaba koina won thorakpadana loina manung da kanna loina free da thaduna ba targadi masidi akhoi state agency leiriba mayam puna maksing che aidi thajen ngai oide aduna sigi leiriba manipur gi chahi tha trai ban hela ba masigi solution che government of India is not sincere enough adu leiriba state government sisu puppet government adagi ne famu lepu haiba tauba government lana aidi khale adu ngarang na hanne ai khabar da ma ubni ko masibu sumba jala sumda jala ai khalle akhoi gi sigi thokriba manipur gi ethnic problem se masina maram moidna relief package gi ni hai rotraund doina habra kaino government of India ra kaino thadore hai masigi ngasi ngarang khabar da kaino manipur news ra kaino karotra panduna language gi ni hujiki sina Sigi crisis se siga mari laina ba no language ki nati relief package ki ne ba thador pase governor na sanction pire aduga commissioner home joint account ma aduga joint secretary home moy ani gi joint account moy ani na operate tawgo ba SBI secretary ki account da thamme masibo government sibu lairi ba jala laitra ba jala Karo account do sanction tawgi bu governor na tawre adushu commissioner home joint secretary home account na thamani masi chumamaga di lairiba state government je aidi chumamaga di highway wani ko state government si laitra bajala any sanction any amount sanction je governor na salai de lairaba jala na question ni ko masi hangi ba question ne ba yengo ba Loinana Nongna Congress Party da join tawrakraba Singbu taram na ukpagi thoram reception ceremony of newly joined leaders from different parties to INC da Manipur Pradesh Congress Committee ki President 𝐶𝐿 𝐵 nasu wafong kaya thamlakre Ngasi Manipur da thoiba amukta thoktriba which is very much unprecedented turmoil amukta da thoktriba thodok wathok payam sing ngasi thoiba se masi Migi sin menbana amasu apapa suggestion pirakpa apapa idea pirakpa mayam singdo lokapta thamba FIR setba suggestion pirakpa mayam singdo phana rabu hona baduna amasu tongan ba leader sing nioi individual mayam singda tathi tawoina tawraga santi porokpa ngamgani haibasidi mangdasu mangbiruno amasu mangpham su thokte aikoi leader sings political party ki leaders sing kendra ki asigumba leaders sing myam laibasi aikoina min tawi aikoina khanjai madudi leader haibasi paisa da yamna hena paisa ki da makta work tawba paisa ki da makta thabak tawba potu nati leader haibasi di aikoi kathokpa amasu miyoibagi humanity ki wakhal leiba adugumani haina aikoina congress party na sulauje ngasidi aikoi gi Lairiba state asigi leaders sing lainga asida lairiba leaders sing na magi apamba ten thumgi corruption gi mahum haba amasu corruption gi competition da laiba asigi isa isu sing lairiba mayam sing asi
awa ana painful oiba mayam sing sidi miyam na haiba the voice of the people miyam ki wapham miyam sing adudi tungoi na duna thamaga ngasidi lakpo phoiba tanaba sigi asiguma makhan ki leader sinani ngasi leiba sida wari basi tha tra chuba adingba makhal gi leiga sigi leiriba leader sing sigi adingba leader sing adunate aikoina pami badi ngasi aikoina pami adingba mioi bagi minungsi mioi bagi thamoi gi awa pati tha khol mayam ado khangba leader sing ado congress party na pami maram sina ngasi gi leader sing se adigba leader sing ni mioi bagi thamoi bu heart to heart thamoi gi Saina khon amasung tenta khon mayam adu khannaba tara phawna badigumba leader sing aduni ngasi aikhoina asigumba yamna value adigumba leader sing yamna maruoina khoina ngasi mayam aikhoi leaders mayam party leaders mayam sing ngasi okchariba mayam sing Chennai dagi kilometer nipu taruk chalaga laiba Chennai division gi Ponari Kabarapitai railway station da train number 12578 Mysuru Darbanga express ka pochai puba train ga ngarang numidang waram yam kan thengjen nakrei pochai puba train aduga thengjen naraba matung Mysuru Darbanga express ke coach tarani thoi dagi na tara humdoi muk track dagi nan thok tuna pai thoki hairi panbayai chahi asida railway report ki matung ina train accident taragani pan thokibagi manungda August thada taramanga amadi September da ahum thoki accident ayambana Uttar Pradesh thoki ataina Punjab Madhya Pradesh Odisha amasung Tedangla da thoki haina report tawri Haukiba October gi tarik tara da Assam Rifle na Mizoram dagi karor ahumuki oigadaba methamphetamine tablet fakat pangamkre thodok asi Luangtlai Bungtlang Road Junction Luangtlai district Mizoram dagi miyoi ani ka konana fakibani hairi Lunana Manipur da su lak tara khara henbaki oigadaba churup Assam Rifle na haukiba tarik mapanda faba ngamkibani Tenopal district ki kuding thavi dagi yam laba churup sing fagatpa ngamkibani hairi Assam Rifles na lak tara khara hengadaba win picket lising tara manga ka chamri muk adu fagatkibani India pumbada pangthokiba lunan bagi thavak singda meeting thamba pan ngapigani India pumbada pangthokibagum lunan bagi thavak singda meeting thamba panduna leiba thavak sing Tinda handaba amadi sizinnadraba potlam sing mafam chana dispose tawba haidiba hiram sing asida meeting thamduna pangthokpa special campaign 0.0 College of Nursing Dental College amadi Clinical Psychology RIMS Imphal dasu pangthokre thoramaduda College of Nursing RIMS ki Professor Ais Jamunana haksang fana lainabagi damak lunana leibagi tangai fadaba singi matangda wangangki mahakna haikibada Aikoina hakchang fana leiba pamlabadi lunana leiba tangai fade hauzik nariba kang na chikpadagi sandokliba dengue gi matangda palladuna aikoigi akoibasing lunana thamba tangai fade maramdi amotpa environment na hakchang da sokalakpa yai lunan ba haibasi miyoi amakhaktagi daita nate aikoi pumna makna jangsin minaga dabani haina su fongdoki Since akoigi RIMS ki special campaign for 4.0 akoigi cleanliness ki program oina akoigi RIMS College of Nursing na asi social service cleanliness program cha ko pangthok chabani asi special campaign 4.0 RIMS na sinjabasi da koi social ya jabani akone environment is a part of the health environment is luna na thamdraga di masi akone maintain tokda di masi mari lena balaina kayamam cha ko ja tholok pa yai aduga mari leinana sigi environment cleanliness plus akogi manungda leiba akogi leiba morakai leitanaba amorakai degi thokpa leina kaya marumma ngakthoknaba adi mathakta haksang phana office da su working area da su and wherever akogi health se phajana maintain tongnaba damakta koina cleanliness service amna maru e habisi khanjaraga today we are also observing and taking participation actively in this cleanliness program Maitai pangal singna hiyang thang tara hai konjilda khunda leita rapagi chahi chamaga nifu subagi kumon thoram ama ngasi hiyang thang tara hai konjil mayai lekai community hall da observation committee of Maitai pangal settlement at hiyang thang tara hai konjil na sinduna pangthokre thoram aduda buyamayum Muhammad Alauddin
Khulakpam Salim Saha Buyamayum Yaima Saha Amadi Buyamayum Salaudina President Chief Guest Amadi Guest of Honor Oina Sarugyaki Thoramaduga Mari Lenana Buyamayum Mazit Amadi Khulakpam Mongnubi Babulna Wanganki Aroibada Khulsem Laiselakpada Atoba Thodang Lobirakiba Ahalaman Singbu Ikai Kumnabaga Luinana Kungang Adugi Laikidraba Laikidrabi Pumnamaki Amadi Lamdam Asida Tangdu Laitaba Puraknaba Taibang Mapu the Toniki Haina Committee Sigi Convener Buyamayum Idris Alina Kudik Bidun Tadurapa Chirolamada Hairi CPIM gi Secretary Oina Nomaitem Toibabu CPIM gi Kunsuba Kundrakpam Local Conference na Khalle Hairi Kundrakpam Local Conference Yumpok Maning Lekai de Laiba Yumlembab Nabachandra gi Yumda Ngasi Wayangbam Raja Babu Singna Party ki Firal Chingkhatuna Thoram Pangthoki Conference asina Mamangi Conference gi Hauzik Fawbuda Laikidraba Comrade Singi Maru Oina Party asigi General Secretary Comrade Sitaram Yechurina Manung Matam Chadan Laikidabada Minute Ani Tumina Leptuna Awaba Fongdoki Conference Aduda CPIM gi Ketrimayum Santana Hongdok Warol Piki Conference asigi Secretary Kundrak Pam Toibana Putorakpa report Khana Nainaduna Lambi Thong Fagatnaba Yawba Warep Lauki Amadi Party gi Oina member Tara Mangana Saba CPIM gi Kundrapam Local Committee Amasu Semki Haina Kanghalakli Kuntak Amadi Kunkagi Yek Salai Leiba Furukun Mangagi Lutingba Single Luinana Federation of Homigi Tarechuva Foundation Day Pangtokre Hairi Federation of Homigi General Headquarter da Pangtokpa Thoramaduda Hauzik Idam da Masigi Oiriba Fibam Kuki terroristic na Haukiba Megi Tarik Ahum Kumjali Singaniga Kulhum Doidegi Nasi Fawa Lieutenant Satarakliba Mihat Mipun Amadi Toina Landarak Pasigi Matangda Karamna terroristic bu Lanting Nagani Haibigi Matangda Wafam Kia Putoktuna Kanaki Haina Federation of Homigi Publicity Secretary Huiram Barat Midinat Kudik Biduna Tadorapa Chirolamana Kangalakli Makatana Tauriba Lan Asina Idam the Masida Lady Ba Furuk Kuding Makta Landabani Haibasi Putoktuna Kanaki Vaga Luinana India Government Kadonunda Yumdang Basing Taliba Separate Administration Kukilian Haibasi Mai Pak Loidaba Makogi Generation Mami Sam Nabigi Tabakni Haina Lauridabagi Madam Lady Haina Chirolasina Makatari Amadi Federation of Homigi Taret Suba Foundation Dena Lakpada Irepa Asigi the Makato Krabasingda Ikai Kumdaba Utpaga Luinana Lebak Miam the Su Yai proposal Pirakli Lakliba October ki tarik tara humdoi kumjali singaniga kunmari haibidi hayeng meragi tarani panba nomaizing numita sana konungi kwak tanbe ki thoram pangthok lagani hairi amadi hairi ba thoram asi nungthilgi matamda sana konungdagi angom lekai community hall fawba khongchet amaga loinana panglagani hairi wafam asi sana konungi publicity l poraito na khudik pidon thadora pa chirolamana lebak miyamda pause lakli hoje aroibada maroiba paw bukhana pizari Hauzik Pairiba Lengak Asi Puppet Government Oirabra Haina CLP gi leader Okram Ibovida Fongdokre Jahi Asida Railway Report ki matung ina train accident taragani pan thokre ngasisu Chennai subdivision na train accident thokpada asokapan kaya yaukre Amadi Migi Machin Menba Amasung Apaba idea Pirakpa Muisingbo Fanaba Honaba Lokapta Thamba FIR Tobana Santi Puropang Amloy Haina MPCC ki President Kiamika Sanjuma Haikre Ngasi go ina notice window TV na sandok chaba numidangi manipuri pau matanga sa loijare miteng tabiri bapum na mupamukahana kurumjari
Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.